Private school yaudana leba asida afaba education system leba ngamloi haina Heirok AC ki MLA TH Radesh yamna fongdokrai. Wafamasi Imphal West ki Changangai da leiriba Harvard School gi kuntaruk shiba mapo kumon thoram da fongdokibani. Thoramaduga mari leinana school asiki afaba mairoi singda MLA Radesh yamna manapi duna pukning thawatki. Thoramaduda mahakna makha taraduna miyoibana punsida honariba si nungaina hingnabani. Adubu nungaiba haibasi honaba yaudana oithokloi haina Mairoi singda pandam amagi makhada honagadabani haina pautak piki. MLA sana India da leriba fava school tara khandokpada chada marifutara di private school oiri. Masigumna state asigi oina su Harvard School amadi atay private school singna lamdam asigi education sector da lawriba thongdang thagatningai ni haiki. Tharmadu da DMU gi VC oramba retired professor N. Ras Mohan amasung Harvard School gi principal Dr. K. Nabachandra yauna mahiroi singna sarukyaki. Anywhere in our country, any district, any village, Abhava school, Tarakateng the low sip, Ayam, but 90% top 10 Lumanunda, 90% di, 90% private school, Oigani Soidana. Aduna, without private school, India, there can be no education system in India, no education sector. Aduna, Equigi, Harvard School, na Lowi Riba, Tongan Tongamno, private school, Kayan Low Riba, Dogi, Daitakitamata, hiding Ilatana in a Tagachari, Aqui Samasta. Mayamna right to equality. Akwai chamana lemina gadobne. Ado lemina na ba kwaidi phaba chamana team gadoba akwai mam len gadoba khulai si grass cutter ki type le si kari no leveler is only education.